Focs की Vice President BM Yaimasa Haibok Chingdagi Leiba Kot Payauba Mioini Leiba Kot Pada Mahaki Gadi Yawi Haina Arambai Tengolgi Luchingba Korongan ba Kumana Fongdorakli Loinana BM Yaimasa Arambai Tengolgi Officer Wari Sanaba Lakibado Mahak Culprit Ama Oina Lakibani Mahakna Focs की Vice President ni Hairakpada Focs की Thomi Ning Tamba Kauba Amada Arambai na phone Tauduna Yaima Hariba Mioyasi Masak Kangbra Hangbada Yaima Kauba Yaudi Hairakpadagi Arambai Tengolna Kut Takibani Kut Takibadusu Akan Mamong da Takibanate Makok Ngawi Haibadagi Makata na Ching Leba Kot Pagi Tabak Tawiganu Hairaga Tadokibani Haina Fongdorakli Wafam Ngasi Korongan ba Kuban na Mahaki Facebook page ta live Tadokuna Fongdorakibani Facebook live aduda mahak na makataraduna Focs ki maikaidagi Fongdorakliba wafam singasi nungaite Matam kuina miyam ki thabak tawraklaba lupki luchingba amana asiguma wafam nganghaningde Arambai Tengol na tawriba thaba asi show tawba nate Arambai Tengol na kari tawri haibasi miyam na khangba ngangtangni Manipur kanabagi irang asida Arambai Tengol gi thawmi kaya thawai katkrabani Haibok chingda leiriba laifam len kanaba Arambai Tengol na Chingdagi Leiba Kotokpa si Thingnaba Mari Lenaba MLA Yauna Forest Department da Haizaduna Lakpani Adubu Ching Leiba Kotpa Sing Asigi Marakta Makuta Kulai Paiduna Gang Kutpu Yaubadagi Forest Department na Fauba Haribataba si Thingba Ngamdaduna Lakpani Police na Farabasu Fine Thialaga Tadokiba Ngangtani Maitegi Chanabigi Matung Inna Ahal Amada Kut Thabadi Soide Haiba Yai Adubu Maram Chadana Focs na Henjinba Wafam Ngangba Amadi Lale Hairu Lau Haibadi Fazade Haina Fongdoki Loinana Focs ki Vice President BM Yaimasa dagi Arambai Tengol na seloina lupa lising kuntra mulhawe hairiba wafam adugi matang dadi Arambai Tengol na seloba leite khudam leirabadi PBU haina korongan ba khumanna makata na fongdoki Haibok sing miyam gi laifam oriba miti khoi yam lu na khanjaiba wari ga sagonari ba laifam sidana Leiba Kotana Kotana Tawriba Singse Tingoba adu moina tawba gang khulai pairaga tawba gang gunda myam bokoina kitang police na jo adum pharaga PR bon tawdum thadokiba adigi forest na phare haire high pressure de geta tawri hai ko koi politics eta yauksalakpa suguma myam torko myam je khoina kitang do isu gan tawbudagi adi hoji hairiba Focs ki mogi vice president hairiba hanna jina jo laga isa ja isu aduni aduna kamai tawjige moi wari se kai tawjige na lem na habi redi phadoba maju lae victim khoi gi culprit ama dona khoi gi leba kot pado yaw bogum na lae yaw ju yaw ri ni ma su ko khoi gi mai gari yaw ramina aduna ma su yaw admai to lae dei wai wata phajada ba mayam mangange dei dum saudana adina hanga tani dei mathang tathagre do main taw gi bai wani do hoi al da ko tha badu madi Madi Kujo Kugi Taxi Kasi, Maitegi Taxi Kasi, Sanal Kanton Chaki Matung, the Kara Way, Madumati Soy Habi, Natana Hete Henana Arambai Short over Adu over Marang Nahan Adu over the Yam Nazu, Henson Vegan Babung, Miam Naram by Kanano Kangi.